Itaw, kamain tawrage handakti nang nakoi narang nakoi ga do fazana kokthot pe yadro. Basmon de yek mi do mangai greni. Hati age angang bhaba bet su mali koi ga do fazana koktho nungai ti ni yeng bitaw. Kha ine bai. Kha ke ne kha ine wasa ma kai re bai ai. Nangai re yum da laite. Mateng khara pangbigadabsu tasengna harda bai ai punsi sidina nonglei nungsit koi pai pariba plastic cheranggumbani da nungsibana thabak ta kautha biram laba misai do ai warabani ojisunu bai smai dum lairage da farise taw to se aina habwasu nang laude se adu saugudu nungai wari wen sajeba nang pawam tabra sangai festival loiga koi chief minister gi mingse Nawboy natraga sadanda on gani haina hairisibu chumbraba nang khangraba ta de bai nawboy on gira kaiku on gira oning bata wala sunu bai ai matha yam sari jani tawnu da itaw khara su kauthok puta mo nungai wari sasi kedorge nangbo se ai nungai wari khara sarake se yai bai laikang lawo e punsi jinna nangna khara ising khela ose khara ingbe ya brengji yeni amta chongholoba nungai wari khara lira oba nokpe ya brenge ba wakal se kitang utha be ya brenge ba kaksi am leba maduda chini matum am langsilade haraw roidro adu khallo o adu wani dana adu hayoba lira gese huran ba phana ba michila mane china da purukpa matamda minatra ngwa dane huran ba manga phai hai hai ba michila du mak USA da habdi America da amuk purukpa matamda minatara da Huran ba manga amuk phai hai Huran ba phana mechin se India da amuk porok matamda minatra manga da mechin du lairamdre ai India da porok ba mangra ba yam nungari bai se wari dum ta thoke wari do amata liro se khar nungai ba mata Europe ki restaurant amagi wari ni mamit udaba nupa ama laga hai manager sir Hotel asida ahawba mathel kari kari phangbibage manager duna sar menu sida khanbiu mamit udaba nupa duna hai ngakpi gani sar aihak mit ujade tawbutabu adomgi saksangda sijinaba khabaido manam amukta namjage aduna aina kari mathelno haiba ngamjagani manam namle aduga sumna hairi chicken chili amasung binas soup pibirao manager na ngakpana khamthengle manager do nongma sum haukibana makhoi ani khangnare nungtigi regular customer oikre mitam nupado nongmadi manager na mamit udaba nupado namthak tawge khanna mahaki khabai spoon do mahaki nupi Maria gi sinbal gi lipstick taisillaga mamit udaba nupado da manam namhali mamit udaba nupado na punnado khabai do manam namlaga hairi oh nungsida hotel asida aigi koina zarambi Maria su thabak tawboire othokpani wafamda tabada manager do laimai do wan thakre